CLPꯒꯤ ꯂꯤꯗꯔ ꯍꯥꯏꯕ ꯇꯥꯔꯦ ꯍꯥꯟꯅꯒꯤ ꯐꯣꯔꯃꯔ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯩꯒꯤ ꯏꯌꯥꯝꯕ ꯁ꯭ꯔꯤ ꯑꯣꯀ꯭ꯔꯝ ꯏꯕꯣꯕꯤꯅ ꯑꯩꯈꯣꯏꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯁꯦꯁꯟ ꯀꯧꯕꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯤ ꯂꯩꯔꯤꯕ ꯁꯔꯀꯥꯔꯁꯤꯅ ꯚꯥꯏꯑꯣꯂꯦꯠ ꯇꯧꯔꯦ ꯍꯥꯏꯗꯅ ꯋꯥꯐꯝ ꯊꯝꯈꯤꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯆꯍꯤ ꯑꯃꯗ ꯀꯦꯂꯦꯟꯗꯔ ꯏꯌꯥꯔ ꯑꯃꯗ 3 times ꯐꯝꯒꯗꯕꯅꯤ ꯍꯥꯏꯕ ꯔꯨꯜꯁ ꯑꯣꯐ ꯄ꯭ꯔꯣꯁꯤꯗ꯭ꯌꯣꯔ ꯀꯟꯗꯛ ꯑꯣꯐ ꯕꯤꯖꯤꯅꯦꯁꯅ ꯄꯤꯔꯤꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯉꯔꯥꯡ ꯃꯊꯪ ꯅꯍꯥꯟ ꯇꯥꯡ 24 ꯍꯥꯏꯖꯕ ꯇꯥꯔꯦ ꯇꯥꯡ 24ꯗ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ ꯃꯤꯅꯤꯁꯇꯔ ꯂꯣ ಶ್ರೀ T.H. ꯕꯁꯟꯇꯅ ꯑꯩꯈꯣꯏꯒꯤ ꯁꯦꯡꯗꯣꯛꯄꯤꯈꯤꯕ ꯑꯗꯨꯗ ꯈꯔ ꯁꯨꯃꯥꯏꯅ ꯊꯝꯕꯤꯔꯛꯄ ꯉꯔꯥꯡꯒꯤ ꯂꯣꯀꯦꯜ ꯃꯦꯗꯤꯌꯥꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯍꯦꯗꯂꯥꯏꯟꯗ ꯌꯥꯎꯔꯛꯏꯁꯤ CLPꯒꯤ ꯂꯤꯗꯔꯅ ꯁꯤꯔꯛꯈꯤꯕ ꯃꯔꯥꯜ ꯌꯨꯝꯐꯝ ꯌꯥꯎꯗꯕ ꯑꯔꯥꯟꯕ ꯋꯥꯐꯝꯅꯤ ꯕꯁꯟꯇ ꯃꯁꯤꯅ ꯅꯍꯥꯔꯣꯜꯒꯤ ꯊꯧꯗꯥꯡꯅꯤ ꯑꯗꯨꯒ ꯍꯨꯏꯌꯦꯟ ꯂꯝꯄꯥꯎꯗ ꯀꯣꯡꯒ꯭ꯔꯦꯁ ꯑꯃꯁꯨꯡ BJPꯒꯤ ꯂꯩꯉꯥꯛꯀꯤ ꯑꯋꯥꯏ ꯑꯈꯨꯝ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯀꯥꯡꯂꯣꯟ ꯊꯨꯒꯥꯏꯕ ꯁꯨꯡꯂꯩ ꯂꯩꯇꯦ ꯏꯂꯤꯒꯦꯁꯟ ꯇꯧꯕꯤꯕꯗ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟ ꯃꯨꯟꯅ ꯄꯥꯔꯒ ꯇꯧꯕꯤꯌꯨ ꯍꯥꯏꯕꯒꯨꯝꯕꯅꯆꯤꯡꯕ ꯁꯤꯒꯨꯝꯕ ꯋꯥꯐꯝ ꯈꯔ ꯊꯝꯃꯛꯄꯁꯤꯒꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯁꯦꯡꯗꯣꯛꯆꯕ ꯍꯥꯏꯕ ꯇꯥꯔꯦ CLPꯒꯤ ꯂꯤꯗꯔ ꯑꯩꯒꯤ ꯏꯌꯥꯝꯕ ꯁ꯭ꯔꯤ ꯑꯣꯀ꯭ꯔꯝ ꯏꯕꯣꯕꯤꯁꯤ ꯑꯩꯈꯣꯏꯒꯤ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯍꯥꯏꯕ ꯇꯥꯏ ꯃꯍꯥꯠꯃꯥ ꯒꯥꯟꯙꯤꯅ ꯏꯍꯥꯟ ꯍꯥꯟꯅ ꯀꯣꯡꯒ꯭ꯔꯦꯁ ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯏꯔꯛꯄꯒꯤ ꯃꯗꯨꯒꯤ ꯑꯍꯥꯟꯕ ꯊꯧꯔꯝ ꯄꯥꯡꯊꯣꯛꯄ ꯀꯔꯅꯥꯇꯀꯥꯗ ꯑꯩꯈꯣꯏ ꯃꯤꯇꯤꯡ ꯑꯃ 100ꯔꯛ ꯁꯨꯕ ꯑꯗꯨꯒꯨꯝꯕ ꯆꯍꯤ 100ꯔꯛ ꯁꯨꯕꯒꯤ ꯃꯗꯨꯒꯤ ꯐꯪꯁꯟ ꯑꯃ ꯌꯥꯎꯕ ꯆꯠꯈꯤꯕꯗꯒꯤ ꯇꯉꯥꯏ ꯐꯗꯅ ꯃꯁꯤ ꯄꯥꯔꯇꯤꯒꯤ ꯁꯥꯏꯠꯇꯒꯤ ꯑꯃꯁꯨꯡ ꯑꯩꯈꯣꯏ ꯂꯦꯖꯤꯁꯂꯦꯆꯔꯒꯤ ꯁꯥꯏꯠꯇꯒꯤ ꯁꯦꯡꯗꯣꯛꯇꯕ ꯌꯥꯗꯗꯅ ꯁꯦꯡꯗꯣꯛꯆꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨꯅꯤ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯈꯪꯏ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟ ꯍꯥꯏꯕꯁꯦ ꯏꯠ ꯏꯁ ꯗ ꯁꯨꯄ꯭ꯔꯤꯝ ꯂꯣ ꯑꯣꯐ ꯑꯋꯥꯔ ꯀꯟꯇ꯭ꯔꯤ ꯍꯥꯏꯕ ꯇꯥꯏ ꯑꯩꯈꯣꯏꯒꯤ ꯀꯟꯇ꯭ꯔꯤꯁꯤꯒꯤ ꯂꯩꯄꯥꯛꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯨꯄ꯭ꯔꯤꯝ ꯂꯣꯁꯦ ꯑꯩꯈꯣꯏ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯤꯅꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯃꯈꯥꯗ ꯂꯩꯕ ꯑꯥꯔꯇꯤꯀꯜ 118ꯅ ꯑꯩꯈꯣꯏꯒꯤ ꯄꯥꯔꯂꯥꯃꯦꯟꯒꯤ ꯚꯥꯔꯠꯁꯤ ꯂꯩꯉꯥꯛ ꯁꯥꯁꯟ ꯇꯧꯕ ꯀꯥꯟꯗ ꯁ꯭ꯃꯨꯠꯂꯤ ꯇꯧꯕ ꯌꯥꯅꯅꯕꯒꯤꯗꯃꯛꯇ ꯑꯥꯔꯇꯤꯀꯜ 118ꯒꯤ ꯃꯈꯥ 119ꯒꯤ ꯃꯈꯥꯗ ꯄꯥꯔꯂꯥꯃꯦꯟꯒꯤ ꯔꯨꯜꯁ ꯑꯣꯐ ꯄ꯭ꯔꯣꯁꯤꯗ꯭ꯌꯣꯔ ꯀꯟꯗꯛ ꯑꯣꯐ ꯕꯤꯖꯤꯅꯦꯁ ꯃꯁꯤꯒꯤ ꯁꯦꯝꯅꯅꯕꯒꯤ ꯑꯌꯥꯕꯁꯤ ꯄꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯚꯥꯔꯠꯀꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯁ꯭ꯇꯦꯠ ꯈꯨꯗꯤꯡꯃꯛꯁꯦ ꯁꯤꯒꯤ ꯁ꯭ꯇꯦꯠꯁꯤꯡꯁꯤ ꯆꯂꯥꯏꯕ ꯌꯥꯅꯅꯕ ꯑꯦꯁꯦꯝꯕ꯭ꯂꯤꯁꯦ ꯁ꯭ꯃꯨꯠꯂꯤ ꯐꯪꯁꯟ ꯇꯧꯕ ꯌꯥꯅꯅꯕ ꯚꯥꯔꯠꯀꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯑꯥꯔꯇꯤꯀꯜ 208ꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤꯁꯤꯒꯤꯗꯃꯛꯇ ꯔꯨꯜꯁ ꯑꯣꯐ ꯄ꯭ꯔꯣꯁꯤꯗ꯭ꯌꯣꯔ ꯀꯟꯗꯛ ꯑꯣꯐ ꯕꯤꯖꯤꯅꯦꯁꯁꯤ ꯁꯦꯝꯅꯅꯕ ꯃꯁꯤꯅ ꯑꯌꯥꯕ ꯄꯤꯔꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯚꯥꯔꯠꯀꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯃꯈꯥꯗ ꯄꯤꯔꯤꯕ ꯑꯥꯔꯇꯤꯀꯜ 208ꯒꯤ ꯃꯈꯥꯗ ꯁꯦꯝꯃꯤꯕ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯔꯨꯜꯁ ꯑꯣꯐ ꯄ꯭ꯔꯣꯁꯤꯗ꯭ꯌꯣꯔ ꯀꯟꯗꯛ ꯑꯣꯐ ꯕꯤꯖꯤꯅꯦꯁꯀꯤ ꯔꯨꯜ ꯅꯝꯕꯔ 17A ꯅ ꯍꯥꯏꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯀꯥꯟꯗ ꯑꯩꯈꯣꯏ ꯃꯁꯤꯗ ꯁꯦꯁꯟ 3 ꯂꯩꯒꯅꯤ ꯃꯗꯨ ꯑꯩ ꯍꯥꯏꯐꯦꯠꯇ ꯄꯥꯊꯣꯛꯆꯔꯛꯀꯦ ꯅ ꯍꯥꯏꯔꯤ ꯁꯨꯃꯥꯏꯅ ꯂꯩꯕ ꯁꯕꯖꯦꯛ ꯇꯨ ꯑꯥꯔꯇꯤꯀꯜ 174 of the Constitution of India. In every calendar year, the Assembly shall have not less than 3 sessions, namely the budget session and the autumn session and the winter session, with minimum 50 sitting days. Yamdrabada hariba session ahumse minimum 50 sitting days ki manungda masi karumba akhoi matamdasu adum yauba yawi yaudaba yawi business leitragadi adumai tawra chali adom dana te akhoi thamjari sina yamdrabada budget session ama autumn session ama the winter session ama se masi phamgadabani haibase article 17A rules of procedure conduct of business rule number 17A gi makhada period hariba potse masi congress na semba yabanate Sri Okram Ibobi na semba yabanate the ngangjariba ai isana semjanba yabanate masi aina ngasai hajariba constitution na piriba article 208 ki makhada semba rules of procedure conduct of business Manipur Legislative Assembly gi rule 17A na haibani haidana ai sumaina sima thamjage aduga masigi lairiba hoigi sigi sima thama matung honorable law minister na अखोई करी हाइने मसिगी रूल सी चटनानी चटनारोय कॉन्स्टिट्यूशन मुन्ना पाबियु मुन्ना यंगजनबियु गा हाइबसि मसि अखोई करी हाइने ताबदा यामना करी अनि नुंगाइ तबा हाइबा ताय अंगकवा म फावेना आई थमजगे मरम दे ngsak mamang do panjagriba article 18118 na अखोई पार्लियामेंट की रूल्स ऑफ प्रोसीजर कंडक्ट ऑफ बिजनेस सेम्बगी अयाबा पी 20 एंड स्टेट असेंबली की पी अदु हुजिक से भारत सिदा फॉर एग्जांपल पार्लियामेंट दा असेंबली की लॉयर क्वाइदगी अवांग बोर पार्लियामेंट से मसिदे सिदा प्राइम मिनिस्टर मोदी ना कोई इंडिया से लान लाक्तोरे इरांग हौरे आई थबक चिले मसि पार्लियामेंट फमरोय गा से हाइबे याबा नते
ꯃꯁꯤ ꯍꯥꯏꯕ ꯌꯥꯔꯣꯏꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏ ꯑꯣꯅꯔꯦꯕꯜ ꯂꯣ ꯃꯤꯅꯤꯁꯇꯔ ꯍꯥꯏꯖꯕ ꯇꯥꯔꯦ ꯁ꯭ꯔꯤ ꯇꯤ ꯑꯩꯆ ꯕꯁꯟꯇꯅ ꯃꯁꯤ ꯂꯣꯅ ꯌꯥꯗꯦ ꯔꯨꯜꯅ ꯌꯥꯗꯦꯒ ꯍꯥꯏꯕꯁꯤ ꯃꯁꯤ ꯌꯥꯝꯅ ꯉꯛꯅꯤꯡꯉꯥꯏ ꯑꯣꯏꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯩ ꯑꯣꯅꯔꯦꯕꯜ ꯁ꯭ꯔꯤ ꯇꯤ ꯑꯩꯆ ꯕꯁꯟꯇꯁꯦ ꯌꯥꯝꯅ ꯅꯍꯥ ꯍꯥꯏꯕ ꯇꯥꯏ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯌꯥꯝꯅ ꯍꯩꯕ ꯑꯗꯨꯒ ꯄꯣꯂꯤꯇꯤꯀꯦꯜ ꯕꯦꯛꯒ꯭ꯔꯥꯎꯟ ꯐꯖꯅ ꯂꯩꯕ ꯑꯗꯨꯒ ꯃꯁꯥꯁꯨ ꯑꯩꯈꯣꯏꯒꯤ ꯂꯣꯒꯤ ꯁꯥꯇ꯭ꯔꯅꯤ ꯍꯥꯏꯅ ꯑꯩ ꯑꯗꯨꯃꯥꯏꯅ ꯇꯥꯏ ꯑꯩ ꯃꯥꯕꯨ ꯌꯥꯝꯅ ꯑꯩ ꯏꯀꯥꯏ ꯈꯨꯝꯅꯕꯅꯤ ꯑꯗꯨꯕꯨ ꯁꯤ ꯌꯧꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯔꯕ ꯑꯗꯨꯒ ꯄꯣꯂꯤꯇꯤꯀꯦꯜ ꯕꯦꯛꯒ꯭ꯔꯥꯎꯟꯗꯒꯤ ꯍꯧꯔꯛꯄ ꯑꯗꯨꯒ ꯂꯣꯒꯤ ꯁꯥꯇ꯭ꯔꯁꯨ ꯑꯃ ꯑꯣꯏꯔꯒ ꯃꯁꯤ ꯏꯈꯟ ꯈꯟꯗꯗꯅ ꯍꯥꯏꯔꯛꯄꯁꯦ ꯃꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯨꯝꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯒꯤ ꯃꯉꯥꯜ ꯌꯥꯝꯅ ꯐꯪꯍꯧꯗꯕ ꯃꯤꯑꯣꯏꯁꯤꯡꯅ ꯍꯥꯏꯔꯒꯗꯤ ꯀꯗꯥꯏꯅꯣ ꯍꯥꯏꯕꯕꯨ ꯏꯅꯥꯎ ꯕꯁꯟꯇꯒꯨꯝꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯌꯥꯝꯅ ꯍꯩꯕ ꯑꯗꯨꯒ IPS ꯐꯥꯎ ꯑꯣꯏꯔꯝꯃꯕ ꯑꯃꯅ ꯍꯥꯏꯔꯛꯄꯁꯤ ꯃꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯥꯏꯗꯅ ꯑꯩ ꯃꯁꯤꯃ ꯊꯝꯖꯒꯦ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯗꯨꯒꯨꯝꯕ ꯅꯍꯥꯟꯒꯤ ꯃꯤꯐꯝꯗꯨꯗ ꯍꯥꯏꯕ ꯇꯥꯏ ꯑꯗꯨꯒꯨꯝꯕ ꯃꯤꯐꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯦꯁ ꯅꯣꯠ ꯍꯥꯏꯕ ꯇꯥꯏ ꯂꯣ ꯗꯤꯄꯥꯔꯠꯃꯦꯟꯅ ꯄ꯭ꯔꯦꯁ ꯅꯣꯠ ꯑꯃꯒ ꯊꯣꯛꯇꯅ ꯇꯧꯕꯁꯦ ꯃꯁꯤꯁꯨ ꯌꯥꯝꯅ ꯀꯔꯤ ꯍꯥꯏꯅꯤ ꯍꯪꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯗꯨꯒ ꯑꯗꯨꯒꯨꯝꯕ ꯄ꯭ꯔꯦꯁ ꯀꯟꯐꯔꯦꯟꯁꯇꯨꯗ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ ꯃꯤꯅꯤꯁꯇꯔꯒ ꯑꯗꯒꯤ ꯏꯖꯨꯀꯦꯁꯟꯒꯤ ꯀꯃꯤꯁꯅꯥꯔ ꯍꯥꯏꯕ ꯇꯥꯔꯦ ꯍꯥꯌꯔ ꯏꯖꯨꯀꯦꯁꯟ ꯑꯗꯨꯒ ꯁ꯭ꯀꯨꯜ ꯏꯖꯨꯀꯦꯁꯟꯒꯤ ꯀꯃꯤꯁꯅꯥꯔ ꯑꯗꯨꯒ ꯂꯣ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯀꯃꯤꯁꯅꯥꯔ ꯑꯗꯨꯒ ꯑꯇꯩ ꯑꯇꯩ ꯁ꯭ꯇꯥꯐꯀ ꯄꯨꯟꯅ ꯐꯝꯃꯤꯟꯅꯔꯒ ꯄꯥꯔꯂꯥꯃꯦꯟꯇꯔꯤ ꯁꯤꯁꯇꯦꯝ ꯑꯣꯐ ꯗꯤꯃꯣꯀ꯭ꯔꯦꯁꯤꯗ ꯆꯠꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯗꯤꯁꯤꯖꯟꯒꯤ ꯋꯥꯔꯦꯞꯀ ꯂꯧꯕꯗ ꯑꯗꯨꯒꯨꯝꯕ ꯀꯃꯤꯁꯅꯥꯔ ꯑꯣꯐꯤꯁꯥꯔꯁꯤꯡ ꯐꯝꯃꯤꯕꯁꯦ ꯃꯁꯤ ꯁꯤꯚꯤꯜ ꯁꯥꯔꯚꯤꯁ ꯀꯟꯗꯛ ꯔꯨꯜꯅ ꯑꯌꯥꯕ ꯄꯤꯔꯝꯒꯗꯧꯕ ꯃꯥꯟꯗꯦ ꯑꯗꯨꯒ ꯃꯁꯤꯗ ꯌꯥꯝꯅ ꯉꯛꯏꯕꯁꯤꯅ ꯍꯥꯏꯔꯤꯕ ꯁꯤꯗꯩꯁꯤꯗ ꯃꯣꯏꯅ ꯂꯣ ꯗꯤꯄꯥꯔꯠꯃꯦꯟꯅ ꯑꯩꯈꯣꯏꯒꯤ ꯑꯣꯔꯗꯔ ꯑꯃꯒ ꯊꯣꯛꯑꯦꯕ ꯂꯣ ꯗꯤꯄꯥꯔꯠꯃꯦꯟꯅ ꯃꯁꯤꯗ ꯑꯣꯔꯗꯔ ꯅꯠꯇꯦ ꯁꯣꯔꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯦꯁ ꯅꯣꯠ ꯍꯥꯏꯕ ꯇꯥꯔꯦ ꯂꯣ ꯗꯤꯄꯥꯔꯠꯃꯦꯟꯅ ꯅꯨꯃꯤꯠꯇꯨꯗ ꯑꯩꯈꯣꯏ ꯄ꯭ꯔꯦꯁ ꯅꯣꯠ ꯑꯃ ꯊꯣꯛꯄꯒꯤ ꯆꯦꯁꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯍꯧꯈꯤꯕ ꯀꯔꯤꯁꯤꯗ ꯃꯥꯏꯁꯦ press briefing by the MPCC at its press meet broadcast in local cable TV network held on 21/12/2024 regarding failure to summon 3 sessions of the 12th Manipur Legislative Assembly ka haina law department gi deputy secretary na ka somai tor thokpase masi yam ngak ningai oi ba haiba tai masi tawna da thab amakak ne aduna masi yam sengna hairaga di akhoi gi parliamentary system of democracy gi chaliba chana kanglon sida MLA singi oiba legislature gi oiba assembly gi oiba session ama kobiu haidana akhoi rule gi matungina address to the governor of Manipur adu address to the chief minister address to the honorable speaker assembly sida tobaganda akhoi gi law department somaina press nor ka thoga MPCC gi mathakta charge tobo oina thokpasi masi breach of privilege aduga contempt of the house masi oigani haina lawi aduna masi akhang ai tanaraga akhoi kari tobo yagadage haibadusu ꯑꯩꯈꯣꯏ ꯃꯁꯤ ꯀꯨꯞꯅ ꯌꯦꯡꯖꯒꯅꯤ ꯍꯥꯏꯗꯅ ꯑꯩ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ ꯃꯤꯅꯤꯁꯇꯔꯅ ꯅꯨꯃꯤꯠꯇꯨꯗ ꯄ꯭ꯔꯦꯁ ꯀꯟꯐꯔꯦꯟꯁ ꯐꯝꯕ ꯀꯥꯟꯗ ꯌꯦꯟꯊꯣꯛꯈꯤꯕ ꯍꯥꯏꯕ ꯇꯥꯔꯦ ꯄ꯭ꯔꯦꯁꯀꯤ ꯆꯤꯟꯅꯥꯎ ꯃꯌꯥꯝꯗ ꯌꯦꯟꯊꯣꯛꯈꯤꯕ ꯀꯩꯅꯣꯁꯦ ꯃꯁꯤ ꯑꯩ ꯃꯗꯨ ꯑꯃꯨꯛꯇ ꯄꯥꯖꯔꯛꯀꯦ House or houses of the legislature of the state shall be summoned to meet twice at least in every year and the 6 months shall not intervene between their last sitting in one session and the date appointed of their first sitting in the next session haiba sida honorable minister na hari se masida twice anirak khak phamgadabani anirak taki tadana phamgadabani haidana adom da chakre masida honorable minister na pathoiba kaino se piriba constitution gi article 174 sidi 1950 haudang chanaramaga masidi tokre mase amend tawre karamba chahida 1951 da amend tokthokre aduna masigi 1950 gi honorable minister na hariba chahi amada anirtagi hena phamoi haibsidi chatnadraba bharat ki mafam khuding makta chatnadraba patlaba mallaba haiba tare adugumba article 174 duni hariba 174 1950 se 1951 da masi amuk anoba amend tobose ay amuk pathok charake aduga horen press ki channel sing dasu ay yenjage subject to Article 174 of the Constitution of India, in every calendar year, Anova 1951 the amend Toba sessions of the state legislature, prorogation and the dissolution. Number 1, the governor shall from time to time summon the house or its house of the legislature of the state to meet at such time and the place as he thinks fit, but
6 months shall not intervene between its last sitting in one session and the date appointed for its first sitting in the next session. Number 2, the governor may from time to time the prolong 1951 the amend tawhraba adugumba 174 article duni aduna ngasai akoina thamjari ba ina ahobuda hajari ba article 174 gi makhada piriba sigi article sigi matung ina ngasai 208 article 208 ki makhada semi ba rules of procedure conduct of business da chahi amada calendar year amada yan rabada ahum lak phamu haibado madu masi article constitution ayaba piraba article dugi makhada semba rule na piri base masi tawdaba yadaba ama khangna aduna aina thamjaningi base sigumba law na su yaraba rule na su yaraba sigumba phamba yabagi ayaba su piraba sida hujik manipur gi mayam hena khangbi gani hujik manipur da thoiba misi mina adagi yum kai mai chakraba sing mayam ama displaced person na lariba sigi mathakta handak ta inau na thokpa akoi army gi headquarter haiba tare akhoi bu ngakpi senbi gani hadna lariba sigumba headquarter sida headquarter da thabak suba changiba kamal babu haiba ama hujik mangi bagi hujik pau thiba khangdabagi mayam manipur da lariba imai ben maira pai bi mayam na hujik pau tumda chadana tawduna lariba then sida natana haugiba matam kharagi mamangda akhoi se mamangi November thagi tang 13 haiba tare maduda jiri da tha nipan da ngairiba angang yauna sahi ani makhai gi angang sing aduga sahi nipan da ngairibi sa isugumba nupi macha ma gang rape tawbiraga yam tamthina hatkibagi aduga akhoi lanfa oina faraga nupi hum punna angang hum yauna mioi taruk hatkibagi sigumba yamna kiningai waraba sigumba aruba fibam ade manipur da leiriba mi pum khuding maksi sep oidraba parjana di lairadana MLA bhawbada sep oidre haidana assembly bhaw phamba laktraba sigumba luraba matam sida amtang mayam si aruba issue sing asi akhoi discussion tawdana masigi karamai toroga santi porak sige haidana adagi manipur gi praja miyamna akhoi MLA oiriba akhoi khuding makta assembly phambaga sigumba irang se loisandaba sarkar sina MLA sing no hoda biu haidana akhoi MLA mayam sida ngang hiba lawriba sigi yengaga masigi sitting se phamnana ba haidana akhoi gi site gi akhoi na masi akhoi gi legislature moina MLA moina akhoi gi tawhum thokpu ithaudu masi tawhum thoina khallaga constitution na piriba constitution gi makhada semiba rule na piriba masi gi ayaba se masi tawbiu haidana thangat pasida honorable minister akhoi gi law minister na masi law na yade rule na yade ga haibase masi yamna amoromda garhani thoiba irang si akhoi nathairaga pubu yana nathairaga thamnanaba khana ningdabagi mawongda sum tawbudona ui maru tawi haina akhoi longningi maramdi akhoi laibak thiba tawdok se hek thokiba 2003 May gi tang ahum gi matungda akhoi mayamna su khangbire free tv da amukta thokidriba assembly session khupam haiba tare sumnagi minute mapan khata sangna phagiba session adugi makha tarakpada phamgiba session singda su akhoi issue sigi oina tongana numini ni humni dang do sun naina siga haibada nongma to sun naina siga haibada yagidaba de akhoi na masi Delhi da chatana prime minister da amtang honorable chief minister na mang singbiraga akhoi bu lairiba opposition ruling gi khenabasi thamdana across the party line khoi chalaga issue se solution problem tawrusi ga haibada yadaba haida hairuraga na punsi haiba punna chasi haira kan su yadaba sigumba mayam se masigi yemuraga khoi mayamna khangbi dungai ra khoi di manga khatani opposition gi leise yamna son ba haiba tai democracy da number game ni on out of 60 da khoi manga khakka ba haiba sidi yamna son ba dugumba masing oibani na akoina assembly kaubiu haibada su kaudaba du handaki akoina thamjari basidi rule na amasung law na piba yaraba ani mangna yaraba constitution na piraba adu ayaba duni aduna masi government sina rule na law na yade na thaidong na honori se masi issue si khana ningdaba mali haidana thamjage yes aina sengdok chaning ba ma khatang di mamangi akhoi gi matamda sri okram ibo bigi akhoi gi matamda su akhoi press ta quote tawre anirak khakta phamgi ba yawi chahi ma da si laibak thi bai batai lairiba akhoi gi law department na masi akhoi da advice tawi ga dabani akhoi MLA minister sing matam gi hai batai maduda lairiba law department sina akhoi da fazana adi rule na sini kaine haibase madu matam du akhoi da su takidaba plus aduga matam du lairiba akhoi opposition gi side gi su haigadra aduna sigumba ama laiga haina su puthokeba aduna maram oiraga maduda khangdadana phamgi badi yawi adubu congress ki matam da madu soibani haina lauraga su
ꯑꯩꯈꯣꯏꯅ ꯍꯟꯗꯛ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯔꯀꯥꯔꯁꯤꯗ ꯊꯝꯖꯅꯤꯡꯉꯤꯕꯗꯤ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯁꯣꯏꯈꯤꯕ ꯑꯁꯣꯏꯕ ꯑꯃ ꯇꯧꯈ꯭ꯔꯦ ꯍꯥꯏꯗꯅ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯃꯇꯝꯗ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯗꯅ ꯍꯧꯖꯤꯛ ꯑꯗꯨꯝ ꯁꯣꯏꯅ ꯆꯠꯄꯗꯨꯗꯤ ꯃꯗꯨꯗꯤ ꯑꯩꯈꯣꯏ ꯁꯦꯝꯗꯣꯛꯐꯝ ꯊꯣꯛꯄꯅꯤ ꯍꯥꯏꯅ ꯊꯝꯖꯒꯦ ꯑꯗꯨꯒ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯂꯣ ꯗꯤꯄꯥꯔꯠꯃꯦꯟꯅꯁꯨ ꯃꯇꯝ ꯃꯇꯝꯒꯤ ꯂꯩꯔꯤꯕ ꯁꯔꯀꯥꯔꯗꯨꯗ ꯑꯩꯈꯣꯏꯒꯤ ꯆꯨꯝꯅ ꯑꯦꯗꯚꯥꯏꯁ ꯇꯧꯗꯕꯁꯦ ꯃꯁꯤꯁꯨ ꯂꯣ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯑꯆꯧꯕ ꯑꯁꯣꯏꯕ ꯑꯃꯅꯤ ꯑꯗꯨꯅ ꯑꯔꯣꯏꯕꯗ ꯑꯩꯅ ꯊꯝꯖꯅꯤꯡꯕꯁꯦ ꯒꯣꯔꯃꯦꯟꯗ ꯑꯄꯤꯜ ꯇꯧꯅꯤꯡꯕꯁꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯦ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯖꯔꯤꯕ ꯂꯩꯔꯤꯕ ꯄ꯭ꯔꯖꯥꯁꯤꯡꯁꯨ ꯑꯗꯨꯝ ꯉꯥꯏꯔꯦ MLA ꯃꯤꯅꯤꯁꯇꯔꯁꯨ ꯑꯗꯨꯝ ꯉꯥꯏꯔꯦ ꯑꯩꯈꯣꯏ ꯐ꯭ꯌꯨꯆꯔ ꯎꯔꯛꯇ꯭ꯔꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯦꯀ꯭ꯌꯣꯔꯁꯨ ꯑꯣꯏꯗ꯭ꯔꯦ ꯀꯔꯤ ꯅꯨꯃꯤꯠꯇ ꯀꯔꯥꯏꯗ ꯉꯔꯥꯡꯃꯛꯇꯗꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯀꯥꯞꯅꯕ ꯅꯍꯥꯟꯁꯨ ꯀꯥꯞꯅꯕ ꯇꯧꯗꯨꯅ ꯇꯧꯔꯤꯕ ꯑꯗꯒꯤ ꯍꯣꯔꯦꯟꯅ ꯀꯔꯥꯏꯗ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯁꯤꯒꯨꯝꯕ ꯇꯝꯕ ꯉꯝꯗꯕ ꯃꯅꯤꯄꯨꯔꯒꯤ ꯂꯨꯔꯕ ꯏꯁꯨꯁꯤꯡꯁꯦ ꯃꯁꯤ ꯈꯟꯅꯅꯕꯒꯤꯗꯃꯛꯇ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯃꯈꯥꯗ ꯁꯦꯝꯃꯤꯕ ꯔꯨꯜꯁ ꯑꯣꯐ ꯄ꯭ꯔꯣꯁꯤꯗ꯭ꯌꯣꯔ ꯀꯟꯗꯛ ꯑꯣꯐ ꯕꯤꯖꯤꯅꯦꯁ ꯃꯅꯤꯄꯨꯔ ꯑꯦꯁꯦꯝꯕ꯭ꯂꯤꯅ ꯄꯤꯔꯤꯕ ꯔꯨꯜ ꯅꯝꯕꯔ 17ꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏ ꯌꯥꯝꯗ꯭ꯔꯕꯗ 3 ꯐꯝꯒꯗꯕꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤ ꯁꯔꯀꯥꯔꯅ ꯐꯝꯅꯅꯕ ꯁꯤꯟꯕꯤꯌꯨ ꯑꯦꯁꯦꯝꯕ꯭ꯂꯤ ꯐꯝꯁꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯑꯩꯈꯣꯏ ꯈꯟꯅꯁꯤ ꯄ꯭ꯂꯁ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄ꯭ꯂꯦꯠꯐꯣꯝꯗ ꯉꯔꯥꯡꯃꯛꯇꯁꯨ ꯀꯔꯥꯏꯗꯅꯣ BJPꯒꯤ ꯊꯝꯕꯥꯜ ꯁꯪꯂꯦꯟꯗ ꯍꯥꯏꯕ꯭ꯔꯥ ꯑꯩꯈꯣꯏ ꯋꯥ ꯉꯥꯡꯕꯗ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯃꯇꯝꯗ ꯁꯨ ꯇꯧꯔꯝꯕꯅꯤ ꯑꯗꯨꯅ ꯑꯗꯨ ꯄꯨꯁꯜꯂꯝꯗꯅ ꯂꯥꯟꯁꯤ ꯍꯧꯔꯤꯕꯅꯤ ꯍꯥꯏꯕꯅꯆꯤꯡꯕꯗꯣ ꯆꯞ ꯆꯥꯅ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯗꯤꯁꯀꯁ ꯇꯧꯅꯁꯤ ꯗꯦꯕꯦꯠ ꯇꯧꯅꯁꯤ ꯁꯨꯒꯤ ꯃꯇꯥꯡꯗ ꯀꯔꯥꯏꯐꯥꯎ ꯂꯥꯟꯕ ꯆꯨꯝꯕ ꯍꯥꯏꯕꯅꯆꯤꯡꯕ ꯀꯩꯅꯣꯗꯣ ꯃꯗꯨ ꯑꯩꯈꯣꯏꯅ ꯆꯨꯝꯅ ꯑꯇꯩ ꯄ꯭ꯂꯦꯠꯐꯣꯝꯗ ꯄꯉꯥꯡ ꯉꯥꯡꯅꯕꯗꯣ ꯃꯗꯨ ꯀꯥꯟꯅꯗꯦ ꯔꯥꯏꯠ ꯄ꯭ꯂꯦꯠꯐꯣꯝ ꯃꯅꯤꯄꯨꯔꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯧꯕꯤꯔꯣ ꯃꯗꯨꯒꯤ ꯑꯐ ꯐꯠꯇꯗꯣ ꯆꯞ ꯆꯥꯅ ꯅꯩꯅꯕꯒꯤ ꯇꯥꯟꯖꯥꯗꯨꯁꯨ ꯂꯧꯃꯤꯟꯅꯁꯤ ꯑꯗꯨꯒ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯏꯁꯨꯁꯤꯁꯨ ꯑꯩꯈꯣꯏ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯗꯤꯁꯀꯁ ꯇꯧꯔꯒ ꯊꯨꯅ ꯃꯁꯤ ꯍꯥꯟꯅꯒꯤ ꯔꯦꯁꯇꯣꯔ ꯇꯧꯗꯨꯅ ꯍꯥꯟꯅꯒꯤ ꯁꯥꯟꯇꯤꯒꯤ ꯐꯤꯕꯝꯗꯨꯗ ꯄꯣꯔꯛꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯗꯅ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯗꯔꯀꯥꯔꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯃꯇꯝꯗ ꯑꯩꯈꯣꯏ 6ꯂꯛ 7ꯂꯛ ꯐꯝꯕ ꯌꯥꯎꯏ ꯆꯍꯤ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯑꯥꯔꯖꯦꯟꯁꯤ ꯗꯔꯀꯥꯔ ꯂꯩꯕꯒꯤ ꯃꯇꯨꯡ ꯏꯟꯅ 4-5ꯔꯛ ꯐꯝꯕ ꯌꯥꯎꯏ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯑꯃꯨꯛꯀ ꯍꯟꯖꯤꯟꯖꯔꯕꯗ 2ꯔꯛ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯃꯇꯝꯗ ꯐꯝꯈ꯭ꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ 2ꯔꯛꯇꯒꯤ ꯍꯦꯟꯅ ꯐꯝꯃꯣꯏ ꯍꯥꯏꯕꯗꯨ ꯇꯧꯕꯤꯒꯅꯨ ꯃꯗꯨꯗꯤ ꯈꯪꯗ꯭ꯔꯤꯉꯩꯗ ꯂꯣ ꯗꯤꯄꯥꯔꯠꯃꯦꯟꯅ ꯃꯗꯨꯒꯤ ꯑꯁꯣꯏꯕꯗꯨ ꯁꯤ ꯂꯩꯔꯦꯅ ꯔꯨꯜꯗꯨ ꯐꯖꯅ ꯇꯥꯛꯇꯕꯗꯒꯤ ꯐꯝꯗꯕ ꯈꯣꯠꯇꯕ ꯑꯁꯣꯏꯕꯗꯣ ꯃꯗꯨꯗ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯑꯩꯈꯣꯏ ꯑꯦꯁꯦꯝꯕ꯭ꯂꯤ ꯐꯝꯒꯨꯝꯁꯤ ꯍꯥꯏꯕꯁꯤ ꯇꯧꯕꯤꯒꯅꯨ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯦꯁꯦꯝꯕ꯭ꯂꯤ ꯐꯝꯁꯤ ꯂꯩꯄꯥꯛꯀꯤ ꯑꯔꯨꯕ ꯏꯁꯨ ꯈꯟꯅꯃꯤꯟꯅꯁꯤ ꯍꯥꯏꯅ ꯑꯩ ꯄ꯭ꯔꯦꯁꯀꯤ ꯈꯨꯠꯊꯥꯡꯗ ꯊꯝꯖꯒꯦ ꯂꯣꯒꯤ ꯑꯣꯏꯕ ꯃꯤꯠꯌꯦꯡꯗ ꯑꯩꯈꯣꯏ ꯃꯁꯦ ꯍꯣꯏ ꯑꯗꯣ ꯀꯣꯔꯠꯇ ꯀꯔꯤꯗ ꯑꯗꯨꯝ ꯆꯠꯄ ꯇꯥꯕꯅꯤ ꯂꯣꯒꯤ ꯑꯣꯏꯕ ꯃꯤꯠꯌꯦꯡ ꯍꯥꯏꯕꯁꯦ ꯑꯗꯨꯒ ꯑꯦꯁꯦꯝꯕ꯭ꯂꯤꯁꯦ ꯑꯦꯅꯤ ꯇꯥꯏꯝ ꯑꯗꯨꯝ ꯅꯣꯡꯃꯗ ꯀꯧꯔꯁꯨ ꯌꯥꯏ ꯍꯧꯖꯤꯛꯇꯤ ꯑꯥꯔꯖꯦꯟꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯇꯝ ꯂꯩꯔꯤ ꯑꯗꯨꯅꯅꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯍꯥꯏꯖꯔꯤꯁꯦ ꯉꯁꯤ ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯡ 19 ꯇꯧꯕꯅꯤ ꯇꯥꯡ 31 ꯁꯥꯕꯅꯤ ꯍꯌꯦꯡꯒꯤꯗꯃꯛꯇ ꯉꯁꯤ ꯇꯧꯔꯁꯨ ꯌꯥꯏ ꯃꯗꯨꯒꯤ ꯔꯨꯜꯅ ꯑꯌꯥꯕ ꯄꯤꯔꯤ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯂꯩꯔꯤ ꯀꯔꯤꯒꯨꯝꯕ ꯌꯥꯗ꯭ꯔꯒꯗꯤ ꯀꯧꯕꯤꯔꯛꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯁꯨ ꯂꯤꯗꯔ ꯍꯣꯏ ꯊꯣꯛꯂꯛꯑꯒ ꯀꯔꯤ ꯇꯧꯁꯤꯒꯦ ꯂꯣ ꯀꯣꯔꯠꯀꯤ ꯃꯇꯦꯡ ꯂꯧꯒꯗ꯭ꯔꯥ ꯈꯣꯠꯀꯗ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯑꯗꯨꯝ ꯗꯤꯁꯀꯁ ꯇꯧꯒꯅꯤ ꯍꯥꯏꯅ ꯊꯝꯖꯩ